ꯂꯤꯇꯥꯟꯗ ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯍꯥꯏꯗꯣꯔꯛꯄ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯃꯣꯡꯀꯣ ꯆꯦꯄꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯋꯦꯁ ꯕꯦꯡꯒꯜꯗꯒꯤ ꯃꯤꯊꯨꯟ ꯃꯟꯗꯜ 34 ꯀꯧꯕ 170 ꯕꯇꯥꯂꯤꯌꯟ BSFꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯍꯣꯡꯕꯩ ꯊꯧꯗꯣꯛ ꯊꯤꯖꯤꯟꯅꯕ ꯁꯦꯝꯈꯤꯕ Nscn ꯁꯥꯂꯦꯝ ꯌꯥꯡꯒꯪꯃꯩꯅ ꯂꯨꯆꯤꯡꯕ ꯑꯦꯟꯀ꯭ꯋꯥꯔꯤ ꯀꯝꯃꯤꯁꯟ ꯎꯈ꯭ꯔꯨꯜ ꯍꯣꯡꯕꯩ ꯚꯤꯖꯤꯠ ꯇꯧꯔꯝꯂꯒ ꯍꯦꯕ꯭ꯔꯣꯟ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯕꯃꯤꯠ ꯇꯧꯔꯛꯄ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯊꯝꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ NACM ꯆꯦꯌꯔꯃꯦꯟꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯑꯦꯄ꯭ꯔꯤꯜ 10 ꯐꯥꯎꯕꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯃꯗꯤ ꯅꯥꯒꯥ ꯇꯥꯡꯈꯨꯜ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ BSF ꯖꯋꯥꯟ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ BSF ꯖꯋꯥꯟ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯣꯟꯁꯇꯦꯕꯜ ꯃꯤꯊꯨꯟ ꯃꯟꯗꯜ A170 ꯕꯇꯥꯂꯤꯌꯟ BSFꯀꯤꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ BSF ꯖꯋꯥꯟ ꯑꯁꯤ ꯋꯦꯁ ꯕꯦꯡꯒꯜꯗꯒꯤꯅꯤ ꯍꯥꯏꯔꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯑꯃꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4:45 ꯔꯣꯝ ꯑꯗꯨꯋꯥꯏꯗ ꯁꯤꯀꯤꯕꯨꯡꯒꯤ ꯇꯥꯡꯈꯨꯜ ꯚꯣꯂꯨꯟꯇꯤꯌꯔꯁ ꯑꯃꯗꯤ ꯃꯣꯡꯀꯣ ꯆꯦꯄꯨꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ BSF ꯖꯋꯥꯟ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯤꯇꯥꯟꯒꯤ ꯂꯥꯍꯨꯈꯨꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯕꯁꯨ ꯈꯨꯟꯖꯥꯁꯤꯡ ꯁꯦꯐꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯤꯇꯥꯟ ꯂꯥꯍꯣ ꯚꯤꯂꯦꯖ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝ ꯁꯦꯐꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯐꯪꯗ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯅ ꯂꯣ ꯍ꯭ꯌꯨꯃꯦꯟ ꯌꯨꯅꯤꯠꯀꯤ ꯃꯦꯝꯕꯔ ꯇꯤ ꯑꯪꯀꯥꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯕꯤꯗ꯭ꯔꯕꯅꯤꯅ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯄꯥꯛꯇ ꯌꯥꯔꯦꯛꯄ ꯊꯥ 2 ꯍꯦꯜꯂꯦ꯫ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯇꯣꯛꯂꯒ ꯃꯈꯣꯏ ꯃꯁꯥꯅ ꯈꯨꯜ ꯉꯥꯛꯆꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯈꯨꯔꯧ ꯊꯥꯡꯕ ꯑꯃ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯧ ꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯊꯥ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯊꯥꯖꯕ ꯊꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯂꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯔꯣ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯑꯦꯇꯦꯛ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯃꯥꯡ ꯊꯥꯒꯤ 24ꯗ ꯈꯨꯜꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯊꯦꯡꯅꯅꯕ ꯁꯥꯔꯤꯕ ꯈꯨꯜꯒꯤ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯗꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯁꯤꯡꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯈꯨꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯦꯞꯇꯅ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯁꯤꯟꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯀꯥꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 8ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯗ ꯆꯩꯅ ꯐꯨꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜ ꯐꯥꯎꯕ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯀꯌꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯍꯣꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯡꯒꯜ ꯀꯧꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯆꯥꯡ नाꯏꯅ ꯀꯥꯕ ꯉꯝꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯨꯖꯨꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯅ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯍꯟꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯃꯤ ꯃꯇꯝ ꯁꯥꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯇꯥꯈ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯔꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 202ꯒꯤ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ꯫ ꯂꯣꯍꯣꯔꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯂꯧꯎ ꯁꯤꯡꯎꯕꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯤꯇꯥꯟ ꯕꯖꯥꯔꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯒ ꯍꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜꯗꯒꯤ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯨꯁꯤꯜꯂꯛꯄ ꯌꯥꯈꯤꯗꯕꯅ ꯈꯨꯟꯖꯥꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯣꯝꯂꯦꯟꯗ ꯇꯥꯜꯂꯤꯕ ꯐꯨꯔꯨꯞ ꯑꯃꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯄ꯭ꯔꯣꯛꯁꯤ ꯐꯣꯔꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯆꯠꯊꯔꯛꯄꯅꯤ꯫ R.K. ꯑꯅꯟ ꯍꯣꯝꯂꯦꯟꯗ ꯇꯥꯜꯂꯤꯕ ꯐꯨꯔꯨꯞ ꯑꯃꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯗ ꯂꯥꯟꯗꯥꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄ꯭ꯔꯣꯛꯁꯤ ꯐꯣꯔꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯆꯠꯊꯔꯛꯄ ꯂꯥꯟꯖꯪ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯂꯥꯛꯄ A.C.ꯒꯤ ꯍꯥꯟꯅꯒꯤ MLA R.K. ꯑꯅꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ R.K. ꯑꯅꯟꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯃꯕꯨ ꯑꯔꯣꯟꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯅꯤ꯫
ꯏꯟꯗꯤꯌꯥꯅ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯕ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯏꯍꯧ ꯑꯁꯤꯅꯤ, ꯃꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯖꯤꯟꯗꯨꯅ ꯑꯃꯒ उनꯕ ꯐꯥꯎꯕ ꯌꯥꯅꯗꯕꯒꯤ ꯐꯤꯚꯝ ꯐꯥꯎꯕ ꯑꯣꯏꯍꯜꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅ ꯑꯐꯣꯡꯕ ꯂꯥꯟ ꯆꯠꯊꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯃꯨꯊꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯣꯛꯁꯤ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯑꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯂꯤꯖꯝ ꯑꯁꯤ ꯃꯨꯊꯠꯅꯕꯒꯤꯗꯃꯛ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯃꯤꯡꯗ ꯑꯐꯁꯄꯥꯒꯤ ꯃꯔꯨꯝꯗ ꯄꯥꯛ ꯁꯟꯅ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯐꯥꯎꯕ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯁꯨ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯒꯤ ꯉꯁꯤ ꯏꯟꯗꯤꯌꯥꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯗꯦ, ꯁꯨꯞꯅꯇꯒꯤ ꯃꯈꯣꯏꯒꯤ ꯊꯧꯖꯥꯜ ꯃꯈꯥꯗ ꯂꯩꯒꯗꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅꯁꯨ ꯈꯪꯅ ꯈꯪꯅ ꯁꯦꯟꯇꯔꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯛ-ꯈꯥ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯕꯔꯅꯤꯡ ꯏꯁꯨ ꯑꯣꯏꯔꯤꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯕꯨ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄ ꯑꯗꯨꯒ ꯃꯃꯥꯕꯨꯅ ꯐꯤꯚꯝ ꯊꯤꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ CRPFꯁꯤꯡ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇ पाइदꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯆꯤꯟꯗꯣꯜ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯥꯜꯂꯤꯕ BJP ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯤ ꯍꯥꯠꯇꯣꯛꯂꯒ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯃꯟꯇꯤꯛꯅꯕꯒꯤ ꯊꯕꯛ ꯇꯣꯛꯄꯤꯌꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯉꯝꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯔꯤꯖꯥꯏꯟ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯐꯨꯔꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯦ ꯌꯥꯏ, ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯁꯥꯡꯊꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯨꯒꯤ ꯃꯔꯨꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯁꯦꯟꯇꯔꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯦꯟꯇꯔꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯁꯤ ꯍꯥꯏꯔꯕꯗꯤ ꯁꯨ ꯑꯁꯤ ꯍꯥꯟꯅ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯆꯂꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯀꯅꯥꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯂꯣꯀꯦꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯦ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯌꯥꯎꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯈꯤꯕ ꯁꯒꯣꯜꯕꯟ ꯑꯦꯁꯤꯒꯤ ꯑꯦꯛꯁ-MLA KH ꯂꯣꯀꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯟꯗꯛ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯦꯟꯠ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯈꯤꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯍꯜꯂꯦ꯫ ꯂꯝꯗꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯄ ꯌꯥꯗꯅꯕ ꯀꯥꯡꯕꯨ ꯈꯔꯅ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯃꯨꯛꯅ ꯃꯄꯥꯟꯒꯤ ꯈꯨꯠ ꯌꯥꯎꯏ, ꯑꯃꯨꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯦꯞꯁꯦꯁ ꯂꯩ ꯍꯥꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯁꯦꯝꯈꯤꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ NIA CBIꯁꯤꯡꯒꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯒꯦ ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯑꯦꯟꯀ꯭ꯋꯥꯏꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯞ-ꯇꯨ-ꯗꯦꯠ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯐꯝ ꯊꯣꯛꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯕ ꯊꯥꯔꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟꯗꯒꯤ ꯆꯦꯌꯔꯃꯦꯟ ꯑꯁꯤ ꯀꯅꯥꯅ ꯄꯥꯏꯔꯤꯕꯒꯦ? ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯏ꯫ ꯇꯣꯔꯕꯨꯡꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯊꯣꯛꯍꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯤꯌꯥꯝꯗ ꯊꯝꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯝꯄꯦꯟꯁꯦꯁꯟ ꯃꯟꯇꯤꯛꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯄꯥꯔꯇꯤ ꯈꯦꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ꯫ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯇꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯅꯤꯡꯊꯤꯅ ꯉꯥꯛꯄ ꯉꯝꯗꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕꯗꯒꯤ ꯍꯧꯈꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯃꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯤꯁꯤ-ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈꯤꯕ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯁꯥꯁꯟ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯅꯥ ꯆꯦꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯥꯏ ꯔꯣꯗꯇ CM ꯁꯦꯅꯥꯄꯇꯤꯗ ꯆꯠꯈ꯭ꯔꯦ꯫ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯗꯤꯚꯦꯂꯞꯃꯦꯟꯠꯇ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯊꯝꯒꯅꯤ ꯈꯦꯝꯆꯥꯟ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯥꯏ ꯔꯣꯗꯇ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯦꯅꯥꯄꯇꯤꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯃꯍꯥꯛꯄꯨ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯤꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫
Chief Minister की खोंगचट अदुदा MLA खरसु लोइनकी सेनापति डिस्ट्रिक्ट हेडक्वार्टर्स की मल्टीपर्पज हॉल दा नागालुफ कयाना महाकपु हराउ तरामना ओकपगी थौरम अदुगा मरी लेनना Chief Minister ना हाइखिबदा हौजिक लेरिबा अनौबा लेंगा असि था अनिगा नुमित तरुकनी खक्ता ngairi अदुबु लेंगा असि लाकपदगी तोंगान तोंगानबा CSO सिंगा पुन्ना खुसमनदुना तंगदु लैताबा हंजिनबा थबक कया लेपतना पाइखली लोइनना CSO सिंगा वरी सनदुना होनबा कया अदुना येनबा लेतना महांगना ngasi सेनापति दा लाकपा ngamliba asigi damakta thagatpa phongdokli Unity purak pahaibase ekhoi amata ngairaba pangal oigadoribani aduga cooperation pina bahaibasina ekhoina thabak khudingmak khumang chausin changsin bangam gadoribani lamdam asida thuba matamda tangdu leitaba phibam ama purak pangamgani haibasi ma ki thajabani Government asigi maikaidagi lamdam asida tangdu leitaba puraknaba amadi hiram khudingmakta chaukhannaba honaba haiba asida ahanba mieng thamduna thabak paikhali lenga ki maikaidagi thamoi sengna pandam amaga loinana matam chuppagi oina tangdu leitaba puraknaba honagani haiki Chief Minister की सेनापति खोंगचट अदुगा मरी लेना सेनापति डिस्ट्रिक्ट हेडक्वार्टर्स नौना साबा गाड़ी 147 की पार्किंग फैसिलिटी लेबा मल्टी लेवल पार्किंग फैसिलिटी अमसुंग इंटरस्टेट एंड इंटर डिस्ट्रिक्ट एग्रीकल्चर एंड इकोनॉमिक ट्रांसपोर्ट हब अमसु संगाख्रे खाबा दुईखुंग अमसुंग सांकुमई विलेज लेबा मल्टीपर्पज कम्युनिटी हॉल अमसु संगाबा यावना SASCI स्कीम की मखादा नौना सागदबा अंगलवादी सेंटर हुंफुगमापन उरेप उयुंग तमख्रे थौरम अदुगी मखा चथरकप ओइना तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंगी लुचिंगबा सिंगा इंटरेक्शन प्रोग्राम अमसु पांगतोकी पनबा याबदी चीफ मिनिस्टर की खोंगचट असे असोय अंगाम थोक्तनबा हाइदुना डिप्यूटी सीएम लोसी दिखोना सेनापतिदा ngannna thungduna mafam aduda sem sariba sing adu hakthengna yengsinki Hormuzda Iran jahazsingdagi tax lawbagi matangda Trumpna warning pikre Strait of Hormuz fawraga chaliba jahazsingdagi tax lawduna ceasefire ki kanglon thugairi haina US President Donald Trumpna phongdokre social media da thagalakpa warol amada Trumpna haiki yanakiba wafamgi wangmada Iran Strait of Hormuz fawduna chaliba jahazsingdagi tax lawduna leire nakal ani ceasefire lauthokna kraba matungda akhanaba jahaz khara khaktama ising lambi asida chathalli haibigi wafam phongdongnarakhraba matungda Trump ki warning asi pirakpani ceasefire lauthokna khrabasu nakal makta mapung fana yanaba purak pangamdri haiba mayek sengna khangba ngamle mamangda Trumpna ising lambi asida petroleum product amadi LPG hondok honjin tawriba jahaz singdagi tax lobagi wafam pukhatki Iran gi oina so ising lambi asida chaliba jahaz kudingmaktagi tax lobagi wafam pukhalaki Iran gi makutta nuclear weapon amata lehendawaga loinana Strait of Hormuz ta thaw honba jahaz sing athingba leitana chathok chasin tawba yahanaba thawrang lokatpa haibasina US ki khwaidagi maru oiba thaudang ni hairi Editorial column dagi lokhatjarake Prime Minister na tumina luisinba miyamda achumba while fangandrabadi irang adum laikhigani kumja 2023 gi May 3 gi Kuki amasung maitei gi marakta kangluf ki oiba irang thoki kangluf ki irang haibasi maktabu nupi angang ahal haiba ama yengnade afang ba hatna ba haibasi kangluf ki irang gi machat amani adubu minungsi leiba miyoi kayadi awana tabasing kannana ba honaba yaudaba sunate asumna irang thokraba matung phong saringai da Thawbal district ki manung chanba nongpok sekmai mai kaida Kuki nupi ani fi thonghandana pubagi video Matek ama social media da viral oiraki matam aduda laiba asigi Prime Minister tumina leikide aduguma thawdo aduna laiba asigi ikai khumnaba manghali haina yamna kanna pendaba wafam phongdoraki adubu kumja 2024 gi November 18 da Jiribam district ki Boro Bekrada Margila loba kangbu amana namduna changsil laklaga nupi ahum amasung angang ahum punna miyoi taruk faraga puki makoi taruk adu yamna tamthina olaba tungda hatoklaga barak turel da thadaramki miyamna soi angam yauhandana ba thadok pirak naba apil pumnamak manada hapkide kaina thangda yamna thamoi sokningai oiba mawngda asiba hakchang phangmadagi Manipur gi miyam sathina ningba kainaki adubu laibak thibadi nupi angang hatkibagi thawdo adu laiba asigi Prime Minister Narendra Modi Union Home Minister Amit Shah na nungaitaba machet amata phongdokpa wafam pauche da thoglakide Masigi matung chahi asigi January 13 ta mayang lambam Rishikanta kauba maitei amama ki nungsi nabigi mayumdagi faraba tungda tamthina Olaga hatokibagi thawdo amasu thoki matam aduda su center gi luchingba amatana condemn tawrakide nakhoi henmale haiba wahai fawba hairakide asumna center na karimata hairaktabana maram oiraga handakta tronglawbi awanglai kaida sakhangdaba miyoi kharana matik mayai chelaba rocket ama yumda kapsilaki Anakpa mafamdagi kablakpa bom aduna yum adugi manungda taraga pokhaiki bom pokhaibagi thawdo aduda tumduna leijaba chahi yamna nauriba machin mawpa punna sikhi aduga makhoi anigi mamana fibam luna soki angang anibu minungsi machet amata yauduna hatok piki thawdo aduna maram oiraga Manipur gi miyam pumnamak sathina nungainadre luf kayana lanai miyoi kayana lawmaker kayana amasung chief minister masamangna condemn tawwa wafam thadongna raki adubu leibasigi Prime Minister Narendra Modi Union Home Minister Amit Shah di wa machet amata hairakide makhoi animak
ꯄꯨꯝꯅꯃꯛ ꯕꯦꯡꯒꯜꯒꯤ ꯑꯁꯥꯝꯒꯤ ꯏꯂꯦꯛꯁꯟꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯒ ꯃꯈꯣꯏꯒꯤ ꯃꯅꯥꯗ ꯍꯥꯞꯄ ꯁꯪꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯅꯅꯕꯒꯤ ꯃꯇꯝ ꯂꯩꯈꯤꯗꯕꯅꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯅꯨꯄꯤꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯃꯃꯥꯅꯤ ꯃꯁꯨꯒꯨꯝꯂꯕ ꯇꯥꯏꯕꯪꯄꯥꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯑꯣꯏꯗ꯭ꯔꯕꯔꯥ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯅꯔꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯁꯤ ꯃꯅꯥ ꯇꯥꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯠꯄ ꯌꯥꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯥꯠꯂꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯆꯩꯔꯥꯛ ꯑꯃ ꯐꯥꯎꯕ ꯐꯪꯗꯕ ꯀꯥꯡꯕꯨ ꯑꯣꯏꯔꯕ꯭ꯔꯥ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯐꯝ ꯊꯣꯛꯏ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯈ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯇꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯜꯂꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯗꯇꯥ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯊꯤꯡꯖꯤꯜꯂꯒ ꯊꯝꯂꯤ ꯑꯃꯔꯣꯝꯗꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯅ ꯊꯝꯂꯤꯕ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯔꯒ ꯔꯦꯂꯤ ꯆꯠꯂꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯏ ꯁꯥꯊꯤꯅ ꯆꯔꯥꯡꯅꯔꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯤ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯂꯩꯉꯥꯛꯀꯤꯅꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯗꯒꯤꯅꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯅꯅꯕ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯎꯆꯨꯛ ꯇꯧꯅ ꯌꯨꯡꯂꯒ ꯂꯩꯔꯒ ꯃꯥꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯃꯤꯆꯝ ꯍꯜꯂꯛꯄꯗ ꯁꯥꯎꯔꯣꯏꯗꯕ ꯃꯤꯁꯤ ꯀꯅꯥ ꯂꯩꯕꯒꯦ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯕ꯭ꯔꯥ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯛꯀꯗꯕꯗꯨ ꯀꯝꯗꯧꯅ ꯂꯥꯛꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯂꯩꯉꯥꯛꯅ ꯈꯪꯈꯤꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪ ꯆꯪ ꯂꯥꯎꯕ ꯅꯍꯥ ꯑꯍꯨꯝ CRPFꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯈꯤꯕꯅꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯩ ꯊꯥꯔꯝꯕ ꯌꯥꯏ ꯅꯣꯡꯃꯩ ꯂꯥꯛꯀꯦ ꯑꯦꯝ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯤꯡꯕ ꯉꯝꯍꯧꯔꯒꯗꯤ ꯃꯤ ꯁꯤꯕꯃꯛꯇꯤ ꯁꯤꯔꯝꯂꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯠꯄ ꯌꯥꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯥꯠꯄꯁꯤ ꯆꯩꯔꯥꯛ ꯐꯪꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯏꯁꯨ ꯑꯁꯤꯗꯁꯨ ꯁꯤꯈꯤꯕ ꯁꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒꯗꯤ ꯅꯈꯣꯏꯒꯤ ꯅꯔꯥꯜ ꯑꯃ ꯂꯪꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯐꯩ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯎꯁꯤꯜꯂꯨꯕꯗ ꯊꯕꯛ ꯈꯔꯗꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯍꯥ ꯑꯍꯨꯝ ꯑꯃꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯉꯥꯡ ꯍꯥꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯨꯕ ꯅꯍꯥ ꯑꯍꯨꯝ ꯑꯗꯨ ꯍꯥꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯁꯨ ꯂꯥꯎꯊꯣꯛꯄꯤꯗ꯭ꯔꯦ ꯃꯁꯤꯅ ꯎꯠꯂꯤꯕꯗꯤ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯣꯇꯦꯁ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯕ ꯀꯥꯡꯕꯨ ꯑꯣꯏꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯎꯔꯦ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯐꯝ ꯑꯣꯏꯍꯜꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯦꯞꯍꯟꯒꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯖꯁꯇꯤꯁ ꯑꯃꯗꯤ ꯄꯤꯗꯕ ꯌꯥꯗꯦ ꯃꯈꯣꯏ ꯃꯉꯥ ꯍꯥꯠꯈꯤꯕꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯥ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛꯇ ꯄꯪꯍꯥꯠꯇ ꯍꯥꯠꯄ ꯌꯥꯕ ꯃꯤꯔꯥ ꯍꯥꯏꯕꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛꯅ ꯄꯤꯐꯝ ꯊꯣꯛꯏ ꯂꯩꯈꯤꯗ꯭ꯔꯕ ꯅꯍꯥ ꯑꯅꯤ ꯑꯗꯨꯗꯁꯨ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯖꯅꯤꯡꯏ